ꯃꯦꯊ꯭ꯌꯨ ꯄꯟꯗꯨꯞ 11 ꯄꯗ 1-30 ꯐꯥꯎꯕ꯫ ꯖꯤꯁꯨ ꯑꯃꯁꯨꯡ ꯕꯞꯇꯥꯏꯖ ꯇꯧꯕ ꯖꯣꯍꯥꯟ꯫ ꯑꯗꯨꯒ ꯖꯤꯁꯨꯅ ꯁꯦꯕꯣꯛ 12ꯕꯨ ꯇꯥꯛꯄꯤꯔꯕ ꯃꯇꯨꯡꯗ ꯃꯍꯥꯛꯅ ꯃꯈꯣꯏꯒꯤ ꯁꯍꯔꯗ ꯇꯝꯕꯤꯅꯕ ꯑꯃꯁꯨꯡ ꯁꯟꯗꯣꯛꯅꯕ ꯃꯐꯝ ꯑꯗꯨ ꯊꯥꯗꯣꯛꯂꯝꯃꯤ꯫ ꯑꯗꯨꯒ ꯀꯩꯁꯨꯝꯁꯪꯗ ꯂꯩꯕ ꯖꯣꯍꯥꯟꯅ ꯈ꯭ꯔꯤꯁ꯭ꯇꯒꯤ ꯊꯕꯛꯁꯤꯡꯒꯤ ꯃꯔꯝ ꯇꯥꯕꯗ ꯃꯍꯥꯛꯀꯤ ꯁꯦꯕꯣꯛ 2 ꯊꯥꯔꯛꯂꯝꯃꯤ꯫ ꯑꯗꯨꯒ ꯃꯉꯣꯟꯗ ꯍꯥꯏ, ꯂꯦꯡꯕꯤꯔꯛꯀꯗꯕ ꯑꯗꯨ ꯅꯍꯥꯛꯂ, ꯅꯠꯇ꯭ꯔꯒ ꯑꯩꯈꯣꯏꯅ ꯑꯇꯣꯞꯄ ꯑꯃꯕꯨ ꯉꯥꯏꯈꯤꯒꯗ꯭ꯔꯥ? ꯃꯗꯨꯗ ꯖꯤꯁꯨꯅ ꯃꯈꯣꯏꯗ ꯈꯨꯝꯈꯤ, ꯆꯠꯇꯨꯅ ꯅꯈꯣꯏꯅ ꯇꯥꯔꯤꯕꯁꯤꯡ ꯑꯃꯁꯨꯡ ꯎꯔꯤꯕ ꯑꯗꯨ ꯖꯣꯍꯥꯟꯗ ꯇꯝꯃꯨ꯫ ꯃꯃꯤꯠ ꯇꯥꯡꯕꯁꯤꯡꯅ ꯎꯕ ꯐꯪꯖꯔꯦ, ꯃꯈꯣꯡ ꯇꯦꯛꯄꯁꯤꯡꯅ ꯆꯠꯄ ꯉꯝꯖꯔꯦ, ꯀꯨꯁꯇꯤ ꯊꯨꯡꯕꯁꯤꯡ ꯁꯦꯡꯖꯔꯦ, ꯃꯅꯥ ꯄꯪꯕꯁꯤꯡꯅ ꯇꯥꯖꯔꯦ ꯑꯃꯁꯨꯡ ꯑꯁꯤꯕꯁꯤꯡꯕꯨ ꯍꯤꯡꯒꯠꯍꯟꯕꯤꯔꯦ꯫ ꯑꯗꯨꯒ ꯂꯥꯏꯔꯕꯁꯤꯡꯗ ꯑꯐꯕ